ꯑꯣꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯁꯤ ꯌꯦꯟꯁꯦ ꯂꯦꯒ ꯄꯤꯁꯅꯤ ꯑꯁꯤ ꯇꯟꯗꯨꯔꯤ ꯑꯃ ꯇꯧꯔꯅꯤ ꯊꯥꯎ ꯆꯥꯃꯟꯅ ꯑꯩꯈꯣꯏꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯃꯦꯔꯤꯅꯦꯠ ꯇꯧꯔꯒ ꯊꯝꯃꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯗहीꯁꯦ ꯊꯥꯗꯒꯦ ꯗहीꯁꯦ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯆꯥꯃꯁ ꯑꯅꯤꯒꯨꯝꯕ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯆꯅꯝꯒ ꯁꯤꯡꯒ ꯁꯨꯕꯅꯤ ꯁꯤ ꯑꯃꯁꯨ ꯍꯥꯞꯆꯟꯒꯦ ꯃꯊꯪꯗꯨꯅ ꯑꯩꯈꯣꯏ ꯖꯤꯔꯥ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯨꯝꯁꯨ ꯊꯥꯗꯔꯅꯤ ꯁꯤꯗ ꯑꯗꯨꯒ ꯒꯔꯝ ꯃꯁꯂꯥꯁꯨ ꯈꯔ ꯊꯥꯗꯒꯦ ꯑꯗꯨꯒ ꯆꯤꯛꯀꯟ ꯃꯁꯂꯥꯁꯨ ꯈꯤꯇꯪ ꯊꯥꯛꯆꯟꯒꯅꯤ ꯌꯥꯔꯦ ꯊꯥꯎ ꯈꯤꯇꯪ ꯍꯩꯖꯟꯒꯦ ꯃꯦꯔꯤꯅꯦꯠ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯅꯕ ꯁꯤ ꯌꯦꯡꯕꯤꯌꯨ ꯐꯖꯅ ꯍꯥꯕꯅꯤ ꯃꯌꯥꯏꯗ पुनमसे मुझे मिक्स तौसल्लनि फजन मागी अकक अकक से मसला चाहिए हापी उसमाना जाम नसें मरो मसला मुझे अखोई लोरे दुना मुझे कुचल थम्मनि मुझे पुंखाइमुक करिगुम्बा कुचलनि या अखोई इरोम मुझे फुटनबा तौरगे दो सी हवाई पूरा थम्मिए चलगा फजना मागी मसला के थोंगे हिंदू काम सारगा वेदी गौरन तावे चलगा फ्लेम से पूरा लो थम्बियो यामना मुलगदब नाते 80% में कुक तौदोनी अदु लोरगा जाइनी मैदा अदो तंदूरी सिदी एक्चुअली दा अखोई कनोदा तौरे कोयलादा तौरे अदु सिगदी कोयलादा लेतमिना हांदो ओइना तौरे मयामजु जुम अखोई वीडियो से येंगागा जुम जुमदसु तौबा यानी
Yang tanduri ini kira kalah tadi. Cuma, yang batu kira kalah ya. Nah, aku kamu nih. Ya, untuk ya. Mana menjadi luar ya. Anda bukan ngawur ini jalan nih. Rapor kafe. Nah, apa aja jalan nih jadi blok ya.